channel asibu nuksibiduna subscribe tawbiramo, like nambiramo amadi bell icon dasu nambiramo. Wari ase Gopal kauba nupa ama khaki imungda thokhiba Asengba warini. Wari ase pathoksagiba matamda soikiba yauragasu mayamna ngakpiyu haina ahanba maktada haijari. Wari paaba haujarage loyo hoba tabiyu. Gopal pakhangni nupi kuina thidabaduna maram oiraga mama mapana nupi thinaba yamna kanna taklami. Gopal na yaba kauba sunglai leiramde. Mama mapana nangna thidrabadi aikhoina nupi ama hainarage haibasu. Aigi koina jaba nupi ama lei nakhoida thibiyu haite hekta makhai. Mama mapana haina takna tangna mana hek ngamdana nupi matam kharaga kuina sangna thiramde. Mamai thangda makhoi office ta thabak tawminaba ine amana silladuna Gopal ga chanaba nupi ama luhongki. Gopal su mathan ka tapokpa oibana lagliba mamawang nupi adubu macha nupa ngakta mari pokpa pamame mane mamadi makubokna. Tawbatabu Gopal na macha yambasi kaya pamtabana maram oiraga macha nupi amaga macha nupa amaga poi. Angang yamna makpoktrabasu nupa yardi yare khanjaba mane mamadi makubokni. Masu anigi kumhai adubu yengjaraga pensei mabok amadi mapuna. Matam kharadi makhoigi imung adu ingna chikna nungaina panba imung ama oirami. Khara leiraba matung Gopalgi nupi leima adu masa kanna ngamlaktabadagi doctor da puduna yengba matamda magi anaba asi blood cancer ni haraki. Tingba yaba maran tinglabasu kanba ngamlaroi khangbaduna leimana sumna hairai magi mapuroibada. Aibu yengbiranu ai yengbagi paisa aduna hayengwai isasing semaklamba oina thambiro. Aidi matam kuina sangna hingadaba sumandre aina hayeng karigumba laikidaba thoklabasu isa anisibudi nungaina thambira uko haina tattana mapuroibada haizai. Leima masagi anaba adu thadoktuna macha anibu nukti numit khudingi kaptuna yengjai. Masasingna sanaba adu uraga mahangna nukti numit khudingi kapcharibani. Nusiraba machasingi manakta kuina leiba phanglaroi khalubada mahaki masa adu anaba amuk henjelai. Mapuroiba Gopalna di themjai nangi anabado kaiso tawroi pharakani naumadi soidana pharakani nang kaiso yamna hena khanjanganu. Gopalna adumna phana yamna hairabasu leimana masagi anaba adu khangjabana maram oiraga mana hanganglibasing adu thawaina taramde. Mahakti sidorabani haibadu khangladuna masasingdubuta nungti numit khudingi mamit penaba yengjai kappasu pena kapchai. Asum tawdana magi anaba asisu nongmagi henjalai. Matam kharagi matungda leima laikhidare. Gopal matam kuina nupi thiyu yadraga thirakpa asida nusijaraba macha ani amasu ujaraba matung asida mahaki nupi asibusu taibang semba mapuna mahaki mathanungdagi setuna pubikhiba asida taibang semba mapubusu mahakna waraujari. Gopalgi mama mapana haukraba wari ama ningsanglai. Gopal adu luhongamde kani Khuthi yengba chatpa matamda Khuthi yengba nupa aduna asomna hairakhi nahaki nacha nupa asi Hingchabi tai nupi thirabasu nupi khudingmak khangba ngamloi mahak asi Hingchabi tai haina hairakhiba adu ningsanglami. Adu khangna nupi thidabadi yade sagai mutkani chada nouda lehauroi haibagi damakta namdana mama mapana Gopal adubu luhongbibani. Gopalna karigumba adugi wafam adu khanglamba thoklabadi luhongamtabasu yai haibagi mangonda khangantabida tumina hongkhibani. Gopal matam kharadi chagani thakani haiba kawa makai ungduna adum leirami. Mamai thangda mama mapana sumna hairai nahak pikliba nacha ani sigidi kari mata khalaroidara aikhoina kayam kuina nacha ani sibu senaduna leigadoribano nang nupi ama thijalo nacha ani sigi damakta khallaga asomna hairapada Gopalna ahanbagi nupi adusu noina namdana thiro haibadagi thire hanak amu ai thiba ngamaroi haina yamna saurami. Gopalgi mamana ana hairabadi yaroi khalladuna Gopalga yamna luna tinaba mamanaba amada asomna hairami namanaba ase yariba makai nakhoina taksanduna nupi ama thinaba amta siluba ibungo. Gopalgi mamanaba yaimana asomna hairai hoi ima aikhoisu haiduna themduna yenglibani adubu ana yaba kauba leitre adubu amuktangadi hairaga yengkhige kona tamna themlaga mapungning ase phatharaga yarakpasu kanana khangbano ima asomna hairami. Mamai thangdadi mayamna takpa henmalaktana Gopal adu nupi amagasu amuk thirami.
Nupi adusu macha pokte hana layramliba macha anidubu machada machagumna yamna luna nusi sanana tawuraga nungai yaifana panba imung haiba amamu oirami. Matam khara nungai na layraba matungda Gopalgi mama amadi mapa adusu laikhidre. Gopalgi anisuba nupi Abe lakpadagi makoigi imungda misi mina thoklakpa asi masamaksu nungaijaramde ma lakpadagi siribara haina khanjarami adubu Gopalna asomna hairai nang lakpadagi ima ipa siba nate ahal oiraktuna masagi matam yoraktuna sibani nahak karimata khaluganu asomna haibiraduna Abe adubu mapuning phathajai Abena mahaki mache ahanba laigitraba nupi adugisu manem amadi mafubokisu punna tarpon thinba adum chachai Mapungning marum amata thamba tawdana mache dauna khanjai machena thalamliba macha ani adubusu mahaki macha dauna luna nusi sanana tawbi asumna leirakpana ningol chakauba adusu yausalai mau abena asumna khalladuna macha ani sisu hanakti puraga chatlage mafi maron su laibirurage hairaga kaithenda chalaga pugadaba polam pochai khudimak leiraga halakpa matamda gari accident tawbadagi Abe adusu laikhidre sagai adugi misi mina thoklabanina ningol chakauba adusu sagai adugi oina pulak toklami nupi amata sunadana animak thangna na sirakpa adudadi Gopal adu haifam khangdana ngauchanaba haibadu oirakhi mahaki mapunsida amukta thaktriba ju nisa kaya chaba haurakhi Mamang thaktadi mama amadi mapana mahakpu themjinbibani adubu hanakti mahakpu themjinbinaba kanasu leitrabadudadi maningtamna ngauba haibadu oirai mamai thangda macha piklibasing adubu mahakna yenglaga kaplaki papa ngasidagidi ngausanaba pharagani nakoigi mama ama puraga laani nungaina akoi amuk leiradabani hanagi matawgumna asumna macha ani dubu kolaga kapammi Gopal gyan tare makoigi office ta thabak tominaba nupi ama amu mahangna puduna lai nupi adu mahaki wari sing adu loina khangi tawbatabu mahaksu macha yaramde leiramliba macha ani dubu macha dauna nusi sanana leiminne lekai mi sing nasu yamna nusi ba haibadu oirami machin makha yangi mikau miram phajai Gopal khoigi lekai adugi oina sarkar gi thabak tawba asi Gopal khatani maram asida Gopalgi imungda lekai adugi oina tuti yaba mi loinamak laami Gopalgi ahom suba nupi asigi mamingna Tanu gawi Tanu asi lekai gi mising aduga yamna nungsi sanana leiramliba macha ani dubusu mahak lakpadagi yamna harauba haibadu oirami noma haukibana macha ani dusu leisabi pakhang pharakle Tanuna lekai gi mising adubu kauraduna tuti adu tarakpa khudingi adum yahalami makhoida leiriba tulu adu pothok lekai na yaba lakpa matamda thankinaba haiduna mahangna yamna wana honajai lekai gi mi yaba laktrabasu tenki achauba ama challaga thamliba aduda tuti adu thajalaga kona lekai gi miyam sing adu kauraga ising adubu soknaba mahangna hai asumna yamna phaba pukchen chamba mau ama haibadu oirami nomadi Tanuna tuti lae haiduna tulu adubu pothoktuna yaraba matung makhoi imungda leiriba kon sing adu thallaba matungda tenki mathak aduda tulu adubu thangatuna lekai mayam yajanaba haina mahangna sembirami marai bakthibadagi tulu adu khanghaudanu ontharaktuna mahaki makhong aduda tasalami Tanu adu tuti yabagi makhong makhut pumnama ising chotuna leiriba mathak aduda mai adu tasalakpanina chingladuna mahak mafam aduda sikhi hanaki tanugi misi asidi Gopalgi imung khakta natana lekai aduda leiriba mipum khudingmak thamoi kaiba haibadu oirami mamang thakta Gopalgi nupi ani leikidaba adudadi kaiso thoidokpa akaiba tamnaba akiba pidaba tanugi misi asidi hingta thatpanara karino asuki matik tamnaba haibadu oirami makhoigi thongal mapa asi lalaga chatpa ngamba mi amata yauramde lekai aduda kharabu thengna hanjalakpa thoklabadi nugi si khraba thawai asina tenki mana aduda leptuna leibadu hekta ui hainarai mi ama ani khakta thengna hanba nate hanjin na kayarak thengnaba misu yaurabani makhoigi tenki mana asida tolu ngangbagi makhon tai haiduna thoktuna yengba matamda tulu adu kanana su thangdokhiba leite tawbatabu tengi mana aduda
ꯃꯊꯟꯇ ꯉꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯔ ꯀꯤꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯨꯂꯨꯅ ꯆꯤꯡꯗꯨꯅ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯂꯨ ꯑꯗꯨ ꯄꯥꯏꯗꯕꯤꯗ ꯃꯍꯥꯛ ꯉꯥꯛꯇꯪ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯇꯨꯂꯨ ꯑꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯃꯨꯠꯂꯤ, ꯃꯊꯟꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯄꯄꯥ, ꯑꯩꯈꯣꯏꯒꯤ ꯇꯨꯂꯨ ꯑꯗꯣ ꯀꯅꯥꯅ ꯊꯥꯡꯗꯣꯛꯄꯅꯣ? ꯇꯦꯡꯀꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯊꯥꯒꯠꯂꯒ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕꯣꯅ ꯍꯪꯖꯩ꯫ ꯃꯄꯥꯅ, "ꯈꯪꯗꯦ ꯑꯩꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯏꯕꯖꯥꯠꯅꯣ? ꯉꯁꯥꯏ ꯄꯨꯊꯣꯛꯂꯒ ꯄꯨꯁꯟꯕ ꯀꯥꯎꯅꯔꯕ ꯖꯥꯠꯂꯥ?" ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯁꯜꯂꯒ ꯏꯃꯨꯡꯗ ꯊꯝꯃꯤ꯫ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯗꯨꯗꯒꯤꯁꯨ ꯃꯊꯟꯇ ꯑꯃꯨꯛ ꯉꯪꯉꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯃꯗꯤ ꯃꯆꯥ ꯉꯛꯂꯗꯨꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯇꯨꯂꯨ ꯑꯗꯨꯕꯨ ꯇꯦꯡꯀꯤ ꯃꯅꯥꯛꯇ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤ꯫ ꯑꯍꯤꯡꯗꯨꯃ ꯄꯨꯡ ꯈꯔꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯇꯨꯂꯨ ꯑꯗꯨ ꯃꯊꯟꯇ ꯊꯥꯒꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯡꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯏꯔꯨꯖꯕꯒꯤ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯋꯥ ꯋꯥ ꯆꯥꯏꯊꯔꯛꯄ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯀꯅꯥꯕꯨ ꯏꯔꯨꯖꯒꯗꯧꯔꯤꯕꯅꯣ, ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯅꯔꯝꯃꯤ꯫ ꯏꯇꯠ ꯇꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯑꯍꯤꯡꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯆꯠꯂꯨꯔꯒ ꯇꯉꯥꯏ ꯐꯗꯅ ꯍꯜꯂꯛꯄ ꯑꯗꯨꯗꯁꯨ ꯒꯣꯄꯥꯜ ꯈꯣꯏꯒꯤ ꯇꯦꯡꯀꯤ ꯃꯅꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯨꯖꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯌꯧꯁꯜꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯖꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯇꯥꯗꯦ꯫ ꯄꯨꯡꯀꯪ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯊꯦꯡꯖꯜꯂꯛꯂꯕꯗꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯥꯔꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯒꯨꯝꯅꯁꯨ ꯇꯧꯔꯛꯏ꯫ ꯌꯦꯡꯊꯣꯛꯂꯨꯔꯀꯥꯟꯗꯅ ꯍꯦꯛꯇ ꯂꯩꯔꯝꯗꯕ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡ ꯊꯥꯔꯒ ꯇꯝꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯏꯇꯠ ꯇꯠꯇꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ, "ꯅꯈꯣꯏꯒꯤ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯔꯦ, ꯂꯥꯏ ꯇꯤꯟ ꯑꯝꯇꯪ ꯈꯣꯏꯔꯝꯊꯣꯛꯎ, ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯣ, ꯌꯨꯝ ꯑꯗꯨ ꯁꯤꯗꯣꯛꯑꯝꯃꯨ" ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯒꯣꯄꯥꯜꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯈꯣꯟ, ꯀꯨꯀꯔ ꯀꯥꯝꯃꯛꯄꯒꯤ ꯃꯈꯣꯟ, ꯈꯥꯕꯩ ꯆꯦꯒꯞ, ꯄꯨꯈꯝ ꯇꯦꯡꯒꯣꯠꯅꯆꯤꯡꯕꯒꯤ ꯃꯈꯣꯜ ꯊꯣꯛꯂꯛꯄ ꯀꯌా ꯑꯃ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯌꯦꯡꯂꯨꯔꯒꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯒꯤ ꯃꯇꯧ ꯎꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ, ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯇꯨꯂꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯉꯪꯕ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯏ꯫ ꯒꯣꯄꯥꯜꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯃ ꯃꯃꯥꯟꯅꯕꯈꯣꯏꯗ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯅꯨ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜ ꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯒꯣꯄꯥꯜ ꯑꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯏ꯫ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯅ ꯉꯝꯂꯛꯇꯕ ꯑꯗꯨ ꯎꯕꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯥ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯏꯃꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯇ ꯅꯠꯇꯅ ꯕꯕꯥꯕꯨꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯇꯣꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯪꯗ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯄꯥ ꯑꯁꯤ ꯄꯨꯗꯅ ꯈꯛꯆꯂꯣꯏ, ꯅꯄꯥ ꯑꯁꯤ ꯄꯨꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ." ꯃꯃꯪ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛꯅ ꯃꯄꯥꯗ ꯇꯝꯒꯗꯕꯗꯨꯁꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯀꯔꯝꯅꯗꯤ ꯇꯝꯂꯨꯒꯅꯤ? ꯇꯁꯦꯡꯅꯃꯛ ꯃꯄꯥ ꯑꯁꯤ ꯄꯨꯔꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯟꯕ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗꯔꯦ꯫ ꯃꯄꯥ ꯑꯗꯨ ꯂꯩꯇꯕꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯇꯝꯅꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯤ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯀꯟꯅ ꯇꯝꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯀꯣꯏꯔꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯎ, ꯀꯦꯔꯟ ꯀꯥꯞꯄ ꯌꯥꯎ꯫ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗꯁꯨ
ꯈꯜꯂꯤꯕ ꯃꯟꯗꯣꯞ ꯑꯗꯨ ꯅꯤꯛꯂꯛꯄꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯂꯒ ꯅꯤꯛꯂꯛꯄꯗꯧꯅꯁꯨ ꯇꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯂꯥꯛꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯅꯈꯣꯏꯒꯤ ꯑꯗꯨꯗ ꯆꯪꯕ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯑꯍꯜ ꯂꯃꯟ ꯈꯔꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗꯤ ꯑꯌꯥꯝꯕ ꯑꯃꯠꯇ ꯆꯪꯅꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯋꯥꯍꯩ ꯑꯃꯃꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫